ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯨꯔꯥꯟꯕꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯕꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒꯤ ꯃꯁꯥ ꯑꯗꯨ ꯇꯤꯡꯂꯤ ꯌꯥꯡꯂꯤ ꯊꯦꯛ ꯊꯦꯛꯇꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯉꯣꯟꯗ ꯊꯧꯅꯤꯖꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯏꯪꯈꯣꯜ ꯑꯗꯣꯝꯗ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄꯗ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯉꯔꯥꯡꯇ ꯃꯀꯥ ꯐꯖꯅ ꯒꯦ ꯒꯦ ꯂꯥꯎꯕ ꯃꯈꯩ ꯍꯧꯍꯧꯕ ꯍꯪꯒꯥꯝ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯊꯠꯂꯒ ꯂꯩꯔꯝꯂꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯗꯤ ꯏꯄꯥ ꯄꯥꯈꯠꯅ "ꯍꯩꯃꯥ ꯍꯩꯃꯥ ꯍꯩꯃꯥ, ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯗꯤ? ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯀꯣ ꯇꯧꯔꯤꯁꯤꯗꯤ? ꯍꯩꯃꯥ, ꯂꯣꯏꯅ ꯅꯩꯊꯠꯇꯅ ꯃꯥꯡꯉꯦꯗꯅ ꯑꯁꯤꯗꯤ? ꯑꯁ, ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣꯅꯦ ꯑꯁꯤꯕꯣ? ꯅꯠꯇꯦ, ꯑꯇꯩ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯤꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯋꯥꯅꯤ, ꯍꯪꯒꯥꯝ ꯑꯁꯤꯗꯅꯦꯕ ꯇꯧꯔꯝꯃꯤꯁꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯤ ꯁꯥꯔ ꯃꯤꯔ ꯈꯪꯗꯕꯤ ꯆꯅꯨ ꯍꯥꯏꯕꯤ ꯑꯐꯥꯎꯕꯤ ꯍꯨꯔꯥꯟꯕꯤ ꯂꯩꯁꯥꯕꯤꯗꯨꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯉꯔꯥꯡ ꯃꯥꯅ ꯍꯪꯒꯥꯝꯁꯦ ꯃꯈꯣꯏꯒꯤ ꯆꯦꯡ ꯀꯕꯣꯛ ꯍꯥꯏꯕ꯭ꯔꯥ ꯑꯍꯥꯕꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯀꯣꯠꯂꯒ ꯆꯥꯒꯦ ꯈꯔ ꯍꯦꯛꯀꯦ ꯍꯥꯏꯔꯝꯕꯅꯦꯕ꯫ ꯑꯩꯅꯗꯤ ꯉꯁꯤ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯗꯣꯏꯅꯤ, ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯅ ꯌꯥꯈꯤꯗꯕꯅꯦꯕ꯫ ꯀꯔꯤꯒꯤꯁꯨ ꯌꯥꯔꯨꯗꯣꯏꯅꯣ? ꯁꯦꯜ ꯑꯃ ꯐꯥꯎꯕ ꯄꯤꯔꯝꯒꯗꯕꯁꯨ ꯅꯠꯇꯕ, ꯂꯦꯝꯖꯥ ꯆꯥꯒꯦ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯒꯤ ꯂꯦꯝꯅ ꯍꯦꯛꯇ ꯄꯤꯔꯨꯗꯣꯏꯅꯣ? ꯃꯗꯨꯗ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯥꯅ ꯑꯍꯤꯡꯗ ꯂꯥꯛꯑꯒ ꯇꯧꯔꯝꯕ ꯑꯣꯏꯔꯝꯒꯅꯤꯕꯁꯦ꯫ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯉꯥꯡꯅꯣꯕ ꯃꯗꯣ꯫ ꯑꯩ ꯂꯣꯏꯔꯦꯕ, ꯍꯪꯒꯥꯝꯁꯦ ꯂꯣꯏꯅ ꯑꯃꯠꯇ ꯂꯧꯕ ꯌꯥꯗ꯭ꯔꯦꯕꯁꯦ꯫ ꯍꯦꯔꯥ, ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯃꯟꯗꯕ꯫ ꯐꯩ ꯑꯩ ꯇꯧꯔꯨꯒꯦꯀꯣ, ꯃꯁꯤ ꯈꯪꯅꯤꯗꯅ ꯃꯥ ꯑꯐꯥꯎꯕꯤ ꯍꯨꯔꯥꯟꯕꯤ ꯃꯥ ꯅꯨꯡꯉꯥꯏꯅꯤꯕ ꯉꯁꯤꯗꯤ꯫ ꯀꯩꯗꯧꯔꯒꯦꯅꯦ ꯆꯥꯎꯕꯤ? ꯅꯣꯡ ꯐꯥꯎꯕ ꯉꯥꯟꯗ꯭ꯔꯤ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯉꯤꯗꯨꯕꯨ ꯍꯥ? ꯍꯣꯏ ꯌꯦꯡꯕꯤꯌꯨꯁꯦ, ꯃꯤꯠꯌꯦꯡꯗꯣ ꯁꯣꯝꯗ ꯑꯝꯇ ꯊꯝꯕꯤꯔꯛꯑꯣ꯫ ꯎꯕꯤꯔꯕ꯭ꯔꯥꯁꯦ? ꯍꯪꯒꯥꯝꯁꯦ ꯂꯣꯏꯅ ꯂꯣꯏꯔꯦꯗꯅꯁꯦ꯫ ꯀꯅꯥꯅꯕꯨ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣꯕ? ꯑꯁꯤꯗꯅꯤ ꯑꯩꯅ ꯃꯤ ꯊꯤꯛ ꯇꯧꯒꯦꯅ ꯍꯥꯏꯔꯤꯁꯦ꯫ ꯍꯥꯏꯒꯨꯝꯗꯅ ꯆꯥꯎꯕꯤ, ꯅꯪꯒꯤ ꯍꯪꯒꯥꯝꯁꯤꯗꯤ ꯁꯤꯡꯖꯨ ꯁꯥꯔꯦꯅꯦꯍꯦ꯫ ꯅꯠꯇꯦ, ꯀꯅꯥꯅ ꯇꯧꯔꯝꯃꯤꯅꯣꯅꯦ ꯁꯤꯗꯤ? ꯅꯪꯕꯨ ꯈꯪꯍꯧꯂꯛꯑꯕ꯭ꯔꯣ? ꯍꯣ, ꯀꯅꯥꯅ ꯑꯣꯏꯅꯤꯒꯦ? ꯆꯅꯨ ꯍꯥꯏꯕꯤ ꯍꯨꯔꯥꯟꯕꯤꯗꯨꯅ ꯉꯔꯥꯡ ꯍꯪꯒꯥꯝ ꯈꯔ ꯂꯦꯝꯖꯥ ꯆꯥꯒꯦ ꯍꯥꯏꯕꯗ ꯑꯩꯅ ꯄꯤꯈꯤꯗꯕꯅꯤ꯫ ꯃꯥꯅ ꯇꯧꯔꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯅ ꯇꯧꯗꯅ ꯀꯅꯥꯅ ꯇꯧꯔꯝꯗꯣꯔꯤꯒꯦ? ꯃꯗꯨꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯁꯨꯅꯦ ꯆꯣꯡꯂꯝꯂꯥꯏ ꯃꯆꯥꯗꯤꯀꯣ꯫ ꯃꯁꯛ ꯃꯇꯧꯗꯤ ꯍꯥꯏꯐꯦꯠ ꯐꯖꯕꯅꯤ꯫ ꯃꯁꯛꯅꯦ ꯃꯇꯧꯅꯦ ꯇꯧꯊꯣꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤꯒ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯑꯗꯣ ꯆꯥꯎꯕꯤ, ꯅꯪꯅꯦ ꯎꯍꯧꯕꯃꯛꯁꯨ ꯅꯠꯇꯕꯅꯤꯅ ꯃꯤꯉꯣꯟꯗ ꯀꯟꯅ ꯍꯥꯏꯔꯨꯅꯨ꯫ ꯃꯥꯅ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯅꯪ ꯆꯣꯛꯀꯅꯤꯀꯣ꯫ ꯀꯩꯗꯧꯕꯩ ꯆꯣꯛꯀꯗꯣꯏꯅꯣ? ꯃꯥꯅꯅꯤ ꯈꯪꯗꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯠꯇꯦ, ꯃꯈꯣꯏ ꯅꯨꯄꯥꯒꯤꯁꯤꯕꯨ ꯆꯅꯨ ꯍꯥꯏꯕꯤꯗꯨꯗ ꯉꯥꯎꯔꯤꯔꯕ? ꯂꯩꯀꯥꯏ ꯏꯆꯦ ꯏꯆꯜ ꯃꯈꯩꯅ ꯃꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯆꯅꯨꯗ ꯑꯌꯥꯝꯕ ꯂꯣꯏꯅ ꯉꯥꯎꯅꯩ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯥ ꯆꯦꯛꯁꯤꯟꯖꯧ ꯍꯥꯏꯅꯕꯁꯤ ꯅꯪꯁꯨ ꯇꯧꯔꯕ꯭ꯔꯥꯕ? ꯀꯗꯥꯏꯗꯩꯅꯣꯍꯦ? ꯑꯩꯗꯤ ꯅꯪꯒꯤ ꯐꯅꯅꯕ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏꯅꯦ꯫ ꯍꯣꯏ, ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨꯗ ꯅꯣꯡꯃ ꯐꯥꯗꯣꯛꯇꯤ ꯑꯗꯨ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯝꯒꯗ꯭ꯔꯥ? ꯃꯗꯨꯃꯛꯅ ꯍꯦꯛꯇ ꯑꯩꯅ ꯀꯥꯔꯟ ꯇꯧꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯍꯩꯃꯥ, ꯃꯁꯤ ꯀꯌꯥꯗ ꯉꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯩꯉꯣꯟꯗꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯐꯥꯎꯕꯤꯗꯨꯒꯤ ꯋꯥꯈꯜ ꯅꯣꯡꯃ ꯐꯥꯗꯣꯛꯀ ꯈꯜꯂꯤ ꯀꯥꯏꯅ ꯍꯥꯏꯌꯦꯕꯁꯦ꯫ ꯍꯣ ꯏꯃꯥ, ꯅꯆꯥ ꯅꯨꯄꯥꯁꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯣꯕꯁꯦ꯫ ꯑꯩꯗ ꯁꯤꯖꯅꯤꯡꯉꯦ ꯑꯩ꯫ ꯑꯁ ꯆꯥꯎꯕꯤ, ꯀꯩꯅꯣ ꯅꯪ ꯇꯧꯗꯨꯕꯣ? ꯂꯩꯀꯥꯏ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯇꯣꯛꯑꯣ ꯍꯥꯏꯕꯅꯦꯃꯤ꯫ ꯀꯔꯤꯒꯤ ꯇꯣꯛꯄꯅꯣ? ꯅꯪ ꯅꯨꯡꯉꯥꯏꯅꯤꯕ ꯉꯁꯤ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯣꯏꯕ, ꯀꯩꯊꯦꯜꯒ ꯊꯣꯛꯑꯣꯏꯌꯦ ꯅꯊꯤꯕꯣꯡꯗꯣ꯫ ꯆꯅꯨ ꯑꯐꯥꯎꯕꯤꯗꯨꯅ ꯊꯥꯛꯂꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯅꯪ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯃꯗꯨꯒꯤ ꯍꯨꯔꯥꯟꯕꯤꯗꯣ ꯈꯪꯅꯤꯃ꯫ ꯆꯠꯈ꯭ꯔꯦꯅꯦ꯫ ꯑꯩ ꯆꯥꯎꯕꯤ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ꯫ ꯑꯁꯤꯒꯤ ꯅꯨꯄꯤꯃꯛꯀꯤ ꯁꯛꯇꯥꯅꯤ꯫ ꯃꯔꯥ ꯂꯩꯇꯕ ꯃꯤꯗꯨꯗ ꯀꯔꯤꯅꯣ ꯄꯉꯥꯡꯗ ꯉꯥꯡꯁꯤꯜꯂꯨꯗꯅ ꯆꯣꯞꯅꯕ ꯇꯥꯔꯦ꯫ ꯑꯩꯁꯨꯅꯦ ꯆꯅꯨꯗ ꯉꯥꯎꯖꯩ ꯍꯥꯏꯕꯗꯨ ꯀꯔꯤꯒꯤ ꯍꯥꯏꯔꯨꯕꯅꯣ ꯈꯪꯗꯦꯕ꯫ ꯅꯨꯄꯤ ꯊꯤꯔꯕ ꯑꯩꯅ ꯃꯤꯒꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯜꯂꯨꯕꯒꯤ ꯆꯣꯞꯄ ꯇꯥꯔꯦꯗꯅ꯫ ꯑꯩ ꯉꯁꯤꯗꯤ ꯂꯣꯏꯔꯦ꯫ ꯆꯥꯎꯕꯤ, ꯃꯥꯒꯤ ꯍꯪꯒꯥꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯈꯛꯇ ꯇꯧꯔꯝꯃꯗꯤ ꯐꯈ꯭ꯔꯅꯤꯗ꯫ ꯆꯥꯎꯕꯤ! ꯑꯁꯣꯝꯗꯅ ꯆꯅꯨꯒꯤ ꯃꯃꯥ ꯄꯥꯛꯄꯤꯗꯨ ꯏꯃꯨꯡꯒꯤ ꯂꯝꯁꯤꯠ ꯋꯥꯏꯔꯝ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯄꯥ ꯐꯩꯖꯥꯎꯗꯤ ꯃꯩꯐꯨ ꯑꯃ ꯇꯤꯛꯂꯒ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤ꯫
ꯆꯥꯎꯕꯤꯅ ꯐꯤꯡꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯄꯥꯛꯄꯤꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯆꯥꯎꯕꯤ, ꯀꯔꯤ ꯂꯩꯔꯦ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯑꯗꯨ ꯌꯥꯝ ꯐꯤꯡꯅ ꯂꯥꯛꯏꯗꯨꯕꯣ? ꯏꯅꯦ, ꯆꯅꯨ ꯂꯩꯈꯤꯕ꯭ꯔꯣ? ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯛꯑꯣ, ꯃꯥ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯦ꯫ ꯂꯩꯕꯨꯗꯤ ꯂꯩꯌꯦ, ꯍꯧꯒꯠꯂꯛꯇ꯭ꯔꯤꯅꯦ꯫ ꯑꯗꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦꯅꯦ ꯅꯪꯕꯨ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ? ꯏꯅꯦ, ꯀꯅꯥꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣꯕ? ꯅꯆꯥꯅꯨꯄꯤ ꯑꯐꯥꯎꯕꯗꯨꯅ ꯇꯧꯔꯝꯂꯤꯕꯗꯣ꯫ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯦ ꯏꯅꯦꯗ ꯇꯧꯔꯝꯕ ꯑꯣꯏꯔꯕꯁꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯅꯤ꯫ ꯌꯦꯡꯕꯤꯌꯨ, ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯊꯥꯖꯕ ꯍꯪꯒꯥꯝ ꯐꯖꯈ꯭ꯔꯕ ꯃꯌꯥꯝ ꯑꯗꯣ ꯃꯥꯅ ꯉꯔꯥꯡ ꯈꯔ ꯍꯦꯛꯀꯦ ꯌꯥꯗꯕꯒꯤꯗꯃꯛꯇ ꯂꯣꯏꯅ ꯅꯩꯊꯠꯂꯒ ꯊꯅꯝꯃꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯁꯥꯎꯅ ꯂꯥꯛꯆꯔꯤꯕꯁꯦ꯫ ꯄꯥꯛꯄꯤꯁꯨ ꯉꯔꯥꯡ ꯑꯍꯤꯡ ꯃꯆꯥꯅꯨꯄꯤꯅ ꯃꯈꯣꯡ ꯍꯥꯝꯂꯨꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄꯗ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯂꯩꯈꯣꯝ ꯂꯩꯅꯥ ꯉꯥꯛꯇ ꯇꯩꯔꯒ ꯆꯪꯂꯛꯈꯤꯕ ꯑꯗꯨ ꯆꯥꯎꯕꯤꯒꯤ ꯍꯪꯒꯥꯝ ꯑꯗꯨ ꯃꯥꯅ ꯅꯩꯊꯠꯂꯝꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯦ꯫ ꯃꯊꯃꯣꯏꯗ ꯈꯟꯖꯩ, ꯀꯌꯥꯗ ꯃꯊꯣꯡ ꯁꯥꯗ꯭ꯔꯤꯕ ꯑꯉꯥꯡꯅꯤ ꯁꯤꯕꯣ꯫ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯒꯤ ꯀꯔꯤꯃꯠꯇ ꯏꯀꯥꯏꯕ ꯂꯩꯇꯦꯅꯦ ꯑꯁꯦ꯫ ꯀꯌꯥꯗ ꯐꯥꯎꯈ꯭ꯔꯕꯅꯣ? ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡꯒꯤ ꯋꯥꯐꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯆꯥꯎꯕꯤꯌꯦ, ꯃꯥꯅꯕꯨ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯒꯗ꯭ꯔꯅꯦ? ꯀꯩ ꯋꯥꯅꯣꯗ ꯏꯅꯦ? ꯃꯥ ꯅꯠꯇꯅꯅꯦ ꯂꯩꯀꯥꯏꯁꯤꯗ ꯍꯨꯔꯥꯟꯕꯤꯅꯕ ꯑꯗꯨꯒ ꯑꯗꯨꯝꯅ ꯇꯧꯕꯤꯅꯕ ꯃꯤ ꯑꯝꯇ ꯂꯩꯇꯦ꯫ ꯃꯤꯅ ꯂꯩꯁꯥꯕꯤ ꯍꯨꯔꯥꯟꯕꯤ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯅꯆꯥꯅꯨꯄꯤꯅꯤ꯫ ꯋꯥ ꯊꯩꯗꯣꯛꯄꯤꯒꯅꯨ, ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯛꯑꯣ꯫ ꯐꯩꯖꯥꯎ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯆꯥꯎꯕꯤ, ꯁꯥꯎꯈꯤꯅꯨ꯫ ꯏꯄꯟꯅꯦ, ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯀꯧꯊꯣꯛꯂꯒ ꯐꯖꯅ ꯋꯥꯔꯛꯀꯦꯀꯣ, ꯑꯁꯥꯎꯕꯗꯨ ꯐꯥꯊꯈꯣ꯫ ꯍꯥꯏ ꯃꯃꯥ, ꯅꯆꯥꯅꯨꯄꯤ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕꯤꯗꯣ ꯀꯧꯊꯣꯔꯛꯎꯅꯦ ꯅꯪꯕꯣ꯫ ꯃꯥ ꯃꯔꯣꯜ ꯆꯨꯝꯗ꯭ꯔꯕꯗꯤꯅꯦ ꯑꯩꯒꯤ ꯂꯤꯆꯩ ꯃꯔꯨ ꯑꯁꯤꯅ ꯊꯧ ꯑꯃ ꯇꯧꯊꯣꯛꯄꯤꯒꯦ꯫ ꯕꯦꯝꯃ, ꯕꯦꯝꯃꯧ, ꯆꯅꯨ, ꯍꯥꯏ ꯆꯅꯨ꯫ ꯆꯅꯨ ꯈꯨꯝꯗꯦ꯫ ꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯅ ꯈꯨꯝꯂꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯗ꯭ꯔꯤꯕꯅꯤ꯫ ꯄꯥꯛꯄꯤꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯈꯪꯕꯅꯤꯅ ꯅꯝꯀꯧ ꯀꯧꯁꯤꯜꯂꯛꯏ, ꯍꯥꯏ ꯆꯅꯨ, ꯅꯪ ꯅꯅꯥꯗꯣ ꯄꯪꯉꯕꯣ? ꯍꯥ? ꯑꯩ ꯆꯪꯉꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯅꯪ? ꯑꯁ, ꯀꯩꯅꯣ ꯏꯃꯥ, ꯇꯨꯝꯕ ꯍꯧꯗꯣꯛꯄꯕꯨ ꯑꯗꯨꯃꯥꯏꯅ ꯍꯧꯗꯣꯛꯅꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦ? ꯏꯅꯝꯃ ꯆꯥꯎꯕꯤ, ꯑꯣꯟꯊꯣꯛꯅ ꯉꯟꯅ ꯂꯥꯛꯑꯝꯃꯦꯗ꯫ ꯀꯩ ꯂꯩꯔꯒꯦ ꯏꯅꯝꯃꯕꯣ? ꯏꯁ, ꯀꯌꯥꯗꯅꯣꯅꯦꯁꯦ? ꯀꯩꯁꯨ ꯈꯪꯖꯗꯕꯒ ꯁꯥꯔꯗꯅ꯫ ꯍꯦ ꯍꯨꯔꯥꯟꯕꯤ, ꯅꯪꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯥꯛꯑꯒ ꯑꯩꯒꯤ ꯍꯪꯒꯥꯝꯗꯣ ꯂꯣꯏꯅ ꯅꯩꯈꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯑꯩꯁꯦ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯕ ꯍꯥ? ꯀꯗꯥꯏ ꯍꯪꯒꯥꯝ ꯃꯌꯥꯝ ꯑꯗꯨꯒꯤꯅꯦ ꯃꯃꯜ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯃꯆꯨ ꯇꯥꯔꯣꯏ ꯉꯁꯤ꯫ ꯀꯩꯅꯣꯅꯦ ꯏꯅꯝꯃ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯟꯕꯤꯔꯛꯏꯁꯤꯕꯣ? ꯑꯩꯅ ꯏꯅꯝꯃ ꯍꯣꯏꯗ ꯑꯍꯤꯡ ꯂꯥꯛꯑꯝꯃꯒ ꯍꯪꯒꯥꯝ ꯅꯩꯈꯥꯏꯔꯝꯃꯦ ꯍꯥꯏꯕꯒꯤ ꯀꯔꯤ ꯈꯨꯗꯝ ꯂꯩꯒꯦ? ꯅꯃꯤꯠꯅ ꯅꯈꯣꯡꯅ ꯎꯍꯧꯕꯁꯨ ꯅꯠꯇꯕ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯇꯥꯏꯁꯤꯟꯕ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯇꯧꯕꯤꯔꯛꯀꯅꯨꯗ꯫ ꯃꯤꯕꯨꯅꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯗꯨꯃꯥꯏꯅ ꯃꯔꯥꯜ ꯄꯤꯕꯒꯤꯅꯦ ꯏꯅꯝꯃ ꯑꯣꯏꯅ ꯃꯆꯨ ꯇꯥꯔꯣꯏ ꯉꯁꯤ꯫ ꯀꯔꯤ? ꯍꯦ ꯍꯨꯔꯥꯟꯕꯤ, ꯑꯐꯥꯎꯕꯤ, ꯅꯪꯅ ꯇꯧꯗꯅ ꯀꯅꯥꯅ ꯇꯧꯒꯅꯤ? ꯉꯔꯥꯡ ꯅꯪꯅ ꯍꯪꯒꯥꯝ ꯈꯔ ꯂꯦꯝꯖ ꯆꯥꯒꯦ ꯍꯥꯏꯕꯗ ꯑꯩꯅ ꯄꯤꯖꯍꯧꯗꯕꯒꯤ ꯅꯠꯇ꯭ꯔꯣ? ꯑꯩꯁꯦ ꯃꯤ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯕ ꯅꯪꯅ? ꯍꯦꯔꯥ, ꯍꯪꯒꯥꯝ ꯈꯔ ꯆꯥꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯕꯗꯅꯥꯝꯒ ꯁꯤꯕꯤꯔꯛꯀꯅꯨ꯫ ꯉꯝꯕꯤꯔꯦꯗ꯫ ꯍꯣ, ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯦ ꯂꯩꯁꯥꯕꯤ, ꯏꯖꯠ ꯆꯣꯞꯅꯅꯕ, ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯅꯕ ꯁꯤꯟꯕꯤꯔꯅꯨ꯫ ꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯋꯥꯀꯠꯀꯅꯤ꯫ ꯏꯅꯝꯃꯅ ꯑꯗꯨꯝꯅꯒ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯁꯤꯕ ꯌꯥꯔꯣꯏ ꯈꯪꯉꯕ? ꯅꯪꯒꯤ ꯊꯨꯠ ꯂꯥꯎꯕ ꯍꯪꯒꯥꯝ ꯆꯔꯥ ꯑꯃꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯈꯨꯗꯥꯡ ꯌꯦꯠꯇꯨꯅ ꯍꯥꯏꯗꯠꯀꯅꯤ ꯉꯁꯤ꯫ ꯑꯍꯜꯅꯤ ꯀꯥꯏꯅ ꯑꯩꯅ ꯀꯤꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯍꯦ ꯆꯤꯟꯒꯟꯕꯤ, ꯂꯥꯎ, ꯐꯣꯏꯔꯨ ꯂꯥꯎꯅꯦ꯫ ꯉꯝꯃꯗꯤ ꯐꯣꯏꯔꯨ ꯂꯥꯎꯕ, ꯃꯤꯒꯤ ꯃꯥꯡ ꯇꯥꯛꯅꯅꯕꯁꯨ ꯇꯧꯕ꯫ ꯍꯦ ꯍꯣꯒꯥꯏꯕꯤ ꯂꯩꯁꯥꯕꯤ, ꯍꯨꯔꯥꯟꯕꯤ ꯂꯩꯁꯥꯕꯤ, ꯅꯪꯅ ꯄꯨꯟꯁꯤꯗꯣ ꯑꯐꯕ ꯁꯨꯛꯑꯣꯏ ꯑꯣꯏꯔꯣꯏꯗꯕꯅꯤ ꯈꯪ, ꯍꯨꯔꯥꯟꯕꯤ ꯅꯪ꯫ ꯀꯔꯤ? ꯅꯪꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯄꯥꯛꯄꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯈꯥꯝꯖꯤꯟꯗꯨꯅ ꯃꯅꯒꯟ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯥꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯌꯥꯔꯦ ꯇꯣꯛꯑꯣ꯫ ꯅꯪ ꯈꯪꯕ꯭ꯔꯣ ꯊꯛꯁꯤ ꯈꯥꯁꯤ ꯃꯊꯣꯡ ꯃꯔꯝ ꯅꯥꯏꯗꯕ ꯑꯁꯤꯗꯤ? ꯆꯠꯂꯣ, ꯅꯆꯤꯟꯗꯣ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯕꯦꯝꯃ ꯆꯥꯎꯕꯤ, ꯅꯪ ꯁꯥꯎꯔꯅꯨꯀꯣ꯫ ꯏꯅꯦꯅ ꯍꯣꯔꯦꯟꯗꯣ ꯅꯈꯣꯏꯗ ꯂꯥꯛꯀꯦ, ꯑꯗꯨꯒꯅꯦ ꯁꯦꯜꯗꯣ ꯄꯤꯔꯒꯦ꯫ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗꯅꯦ ꯏꯅꯦ ꯍꯣꯏꯒꯤ ꯃꯥꯏ ꯈꯔ ꯌꯦꯡꯉꯨ ꯅꯪꯁꯨ꯫ ꯏꯅꯦ, ꯉꯁꯤꯗꯤꯅꯦ ꯏꯅꯦꯅ ꯍꯥꯏꯕꯒꯤ ꯇꯣꯛꯄꯤꯔꯕꯅꯤ꯫ ꯃꯇꯨꯡ ꯇꯧꯔꯛꯂꯕꯗꯤ ꯏꯅꯦ, ꯃꯁꯦ ꯃꯔꯨ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯒ ꯈꯣꯡꯈꯣꯏꯅꯒꯗꯕꯅꯤ ꯏꯅꯦ꯫
ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯆꯥꯎꯕꯤꯗꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯆꯅꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯀꯩꯅꯣ ꯅꯪꯅ ꯅꯆꯥ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯗꯗꯨꯅ ꯃꯤꯒꯤ ꯃꯤꯆꯪ ꯆꯪꯉꯤꯗꯨꯕꯣ? ꯍꯦ ꯍꯨꯔꯥꯟꯕꯤ, ꯍꯨꯔꯥꯟꯕꯤ ꯍꯥꯏꯒꯦꯅꯦꯍꯦ꯫ ꯅꯪꯕꯨ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯖꯨꯒꯣꯠ ꯋꯥꯏꯔꯝ ꯆꯥꯕ ꯊꯕꯛ ꯑꯃꯠꯇꯗꯤ ꯇꯧꯔꯛꯇ꯭ꯔꯒ ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯗꯣꯏꯅꯣ? ꯍꯥ? ꯅꯪꯗ ꯁꯤꯈ꯭ꯔꯣꯕꯥ? ꯃꯤꯋꯥ ꯊꯋꯥ ꯇꯥꯕꯗ ꯅꯥꯀꯣꯡ ꯑꯁꯦ ꯁꯤꯡꯖꯥ ꯌꯩꯔꯦꯅꯦꯍꯦ꯫ ꯑꯦ, ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣ ꯑꯁꯤꯕꯣ? ꯅꯠꯇꯦꯕ, ꯑꯁꯤꯕꯨ ꯃꯆꯥ ꯑꯃꯗ ꯉꯥꯡꯕ ꯌꯥꯕ ꯋꯥꯔꯕ? ꯄꯥꯕꯥ, ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯁꯦ ꯄꯥꯕꯁꯨ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕ ꯄꯥꯕ? ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ꯫ ꯍꯥꯏꯌꯨꯔꯥ? ꯅꯪ ꯍꯥꯏꯌꯨꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯐꯩꯖꯥꯎ ꯃꯥꯒꯤ ꯂꯤꯆꯩ ꯃꯔꯨ ꯑꯗꯨꯅ ꯆꯅꯨꯗ ꯍꯦꯛꯇ ꯁꯥꯟꯊꯔꯛꯀꯦ ꯇꯧꯏ꯫ ꯆꯅꯨꯁꯨ ꯍꯣ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯂꯒ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯕ ꯃꯈꯩ ꯆꯦꯟꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯐꯩꯖꯥꯎꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯦ, ꯅꯪ ꯌꯨꯝꯗꯒ ꯍꯟꯖꯤꯜꯂꯛꯀꯅꯨꯀꯣ꯫ ꯅꯪ ꯍꯦꯛ ꯍꯟꯖꯤꯜꯂꯛꯄꯗ ꯅꯪ ꯑꯩꯒꯤ ꯂꯤꯆꯩ ꯑꯁꯤ ꯈꯪꯉꯕ? ꯍꯩꯃꯥ, ꯁꯝꯕꯜꯒꯁꯦ ꯀꯥꯟꯗꯨꯅ ꯆꯦꯟꯈ꯭ꯔꯦꯅꯦꯍꯦ꯫ ꯃꯁꯦ ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯀꯗꯕ ꯑꯁꯤꯅ ꯀꯗꯥꯏꯗꯒꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯣꯟꯅ ꯇꯩꯅꯅ ꯅꯨꯄꯤ ꯑꯣꯏꯅ ꯍꯦꯛ ꯄꯣꯛꯁꯤꯜꯂꯛꯏꯅꯦ ꯃꯁꯦ꯫ ꯍꯥꯏ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯦꯜꯂꯤꯗꯨꯕꯣ? ꯂꯥꯛꯑꯣ, ꯍꯟꯖꯤꯜꯂꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯍꯥꯏ, ꯀꯧꯁꯤꯜꯂꯨꯔꯅꯨ, ꯍꯣꯔꯦꯟꯅꯦ ꯃꯕꯨꯛꯁꯤ ꯂꯥꯝꯂꯒ ꯀꯥꯟꯗ ꯍꯟꯖꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯋꯥꯔꯨꯅꯨ ꯀꯔꯤꯁꯨ, ꯃꯁꯦ ꯁꯤꯔꯔꯣꯏꯗꯧꯔꯤꯕ ꯃꯆꯥꯅꯤ꯫ ꯂꯥꯏꯅꯁꯨ ꯄꯥꯝꯗ꯭ꯔꯕꯅꯤ꯫ ꯂꯥꯏꯅꯒ ꯂꯧꯔꯣꯏꯀꯣ, ꯑꯗꯨꯅꯅꯦ ꯀꯩꯁꯨ ꯋꯥꯔꯨꯅꯨ꯫ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯆꯥ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣꯅꯦ? ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯥꯅ꯫ ꯌꯥꯝꯅ ꯀꯥꯏꯅꯔꯛꯀꯗꯧꯔꯤꯕꯣ ꯃꯁꯦ? ꯃꯇꯝ ꯆꯥꯅ ꯋꯥꯔꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤꯀꯣ ꯃꯃꯥ꯫ ꯇꯟꯖꯥꯗꯨꯗ ꯆꯅꯨꯒꯤ ꯃꯕꯨꯡ ꯈꯝꯕꯗꯣ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯏꯃꯥ, ꯑꯩꯈꯣꯏ ꯆꯅꯨꯅ ꯆꯣꯡꯗꯅ ꯆꯦꯟꯈ꯭ꯔꯤꯁꯤꯅ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦꯕ? ꯅꯆꯟ ꯅꯨꯄꯤ ꯑꯁꯤꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯄꯨ ꯀꯔꯤ ꯑꯣꯏꯅꯤꯒꯦ? ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯆꯥꯎꯕꯤ ꯍꯣꯏꯒꯤ ꯍꯪꯒꯥꯝꯗꯣ ꯃꯥꯅ ꯂꯣꯏꯅ ꯅꯈꯥꯏꯔꯝꯃ ꯃꯥꯅꯤ꯫ ꯑꯗꯨꯒꯤꯅꯦ ꯃꯤꯗꯨꯅ ꯂꯥꯛꯑꯒ ꯁꯦꯜ ꯁꯤꯡꯉꯣꯅ ꯍꯥꯏꯔꯝꯃꯤꯅꯤꯗꯅ꯫ ꯑꯗꯨꯒꯤꯅꯦ ꯅꯄꯥꯅ ꯐꯨꯒꯦ ꯇꯧꯕꯗꯒꯤ ꯆꯦꯟꯈ꯭ꯔꯤꯕꯅꯦ ꯁꯤ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯂꯩꯁꯥꯕꯤ ꯃꯄꯨꯡꯁꯨ ꯐꯥꯔꯕꯅꯤ, ꯋꯥꯈꯜ ꯈꯔꯗꯤ ꯇꯥꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯁꯨ ꯊꯦꯡꯈ꯭ꯔꯦ, ꯂꯧꯐꯝꯗꯅꯦ ꯉꯥꯏꯍꯥꯛꯇꯪ ꯀꯨꯝꯃꯨꯈꯤꯒꯦ꯫ ꯆꯥꯛꯇꯨ ꯈꯔ ꯉꯟꯕꯤꯔꯝꯃꯨ꯫ ꯏꯃꯥ, ꯊꯕꯛ ꯑꯃꯁꯨ ꯍꯜꯂꯛꯑꯒ ꯆꯠꯊꯣꯛꯀꯗꯕ ꯂꯩ꯫ ꯍꯣꯏ, ꯏꯃꯥꯅꯦ ꯅꯪꯅ ꯂꯧꯐꯝꯗꯒꯤ ꯀꯥꯔꯛꯄꯗ ꯆꯥꯛꯇꯨ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯒꯦ꯫ ꯑꯁꯣꯝꯗꯅ ꯆꯅꯨꯗꯨ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯎꯍꯧꯗꯕꯗꯒꯤ ꯂꯝꯕꯤꯗ ꯆꯨꯝꯅ ꯆꯠꯆꯕ ꯅꯨꯄꯥ ꯑꯃꯗ ꯋꯥꯏꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯆꯅꯨꯗꯨꯁꯨ ꯄꯨꯟꯅ ꯍꯦꯛꯇ ꯇꯨꯁꯤꯟꯃꯤꯟꯅꯩ꯫ ꯆꯅꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯍꯦ, ꯅꯃꯤꯠꯇꯨ ꯇꯥꯡꯕ꯭ꯔꯣ ꯍꯥ? ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯆꯠꯆꯕꯅꯤ꯫ ꯅꯪꯅ ꯂꯕꯨꯛꯂꯣꯝꯗꯒꯤ ꯐꯩꯅ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯣ? ꯃꯁꯛꯅꯤꯅ ꯏꯐ ꯍꯦꯛ ꯐꯖꯈꯩ, ꯃꯃꯥꯏꯅ ꯃꯔꯣꯜ ꯑꯃ ꯊꯛꯏꯕ꯫ ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯍꯥ? ꯀꯩ ꯍꯥꯏꯕꯅꯣ? ꯑꯩ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ? ꯅꯪꯅ ꯁꯣꯏꯕꯅꯤ, ꯑꯩꯅ ꯁꯣꯏꯕ ꯅꯠꯇꯦ ꯍꯥꯏꯕ꯫ ꯍꯦ, ꯑꯩꯅ ꯁꯣꯏꯒꯦꯔꯥ ꯅꯪꯅ ꯁꯣꯏꯒꯦꯔꯥ ꯂꯥꯜꯂꯦ ꯍꯥꯏꯌꯨ, ꯌꯥꯝ ꯊꯨꯅ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯉꯁꯤ ꯆꯠꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯅꯨꯄꯥꯗꯨ ꯆꯅꯨꯒꯤ ꯃꯉꯥꯎ ꯊꯤꯕ, ꯆꯝꯖꯕ, ꯏꯉꯥꯎ ꯉꯥꯎꯖꯕ ꯃꯇꯧ ꯑꯗꯨꯗ ꯃꯊꯃꯣꯏꯗ ꯆꯅꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯃꯊꯃꯣꯏꯗ ꯇꯨꯃꯤꯟꯅ ꯈꯟꯖꯩ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯁꯛꯅꯦ ꯃꯇꯧꯅꯦ, ꯃꯆꯤꯟ ꯃꯆꯥ ꯑꯁꯤꯅ ꯕꯤꯔꯦꯡ ꯕꯤꯔꯦꯡ, ꯀꯔꯤꯅꯣ ꯃꯥꯅ ꯂꯣꯜꯂꯤꯁꯤꯕꯣ? ꯑꯁ, ꯑꯩꯗꯤ ꯉꯥꯎꯔꯦꯗ ꯇꯧꯔꯤꯁꯤ꯫ ꯏꯇꯥꯎ ꯈꯝꯕ ꯍꯣꯏ ꯂꯩꯀꯥꯏꯁꯦ ꯁꯨꯃꯥꯏꯅ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯂꯩ ꯍꯥꯏꯕ ꯈꯪꯉꯝꯃꯗꯤ ꯅꯍꯥꯟ ꯃꯈꯩ ꯇꯣꯏꯅ ꯂꯥꯛꯑꯝꯒꯗꯕꯅꯤ꯫ ꯍꯦ, ꯀꯩꯅꯣ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯌꯣ ꯍꯥꯏꯔꯒ ꯅꯪꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯩꯗꯨ ꯀꯩꯒꯤꯅꯣ? ꯑꯣꯏ, ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯉꯥꯎꯔꯤꯔꯣ? ꯇꯧꯅꯨ, ꯑꯩꯁꯦ ꯁꯛꯀꯤ ꯋꯥꯗꯤ ꯑꯗꯨꯝ ꯐꯖꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯨꯝꯕ ꯅꯨꯄꯥꯅꯒ ꯅꯨꯡꯁꯤꯒ ꯍꯥꯏꯔꯒ ꯌꯥꯒꯗꯕ ꯅꯨꯄꯤꯗꯣ ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯑꯗꯣ ꯑꯩꯒꯨꯝꯕ ꯅꯨꯄꯥꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯀꯔꯝꯕ ꯅꯨꯄꯥꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯌꯥꯒꯅꯤ? ꯑꯣꯏ, ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯉꯒ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ꯫ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯍꯣꯏꯁꯦ, ꯑꯩ ꯂꯥꯜꯂꯦꯁꯦ꯫ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ? ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯃꯤꯡ ꯍꯪꯉꯤꯗꯤ? ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯤ, ꯌꯥꯗꯕ꯭ꯔꯥ? ꯌꯥꯗꯦ, ꯏꯁꯤꯁ, ꯃꯃꯜ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ
Ibungo nangna hangaga aina hekta haigadro. Akhoi ta chongni asidi. Asibu paabana ibu phuru chona thari oiramni. Ai chengkhrage. Oi. Adagi labukta nupa ama laise. Asina ai ubra hangasu ude hayu ko. Ai somda chen ki kaina hek haidoma ba. Nang mathang thengnabada hingdre khong. Asi hairamlaga Chanu do yamna kanna lembi hoi adomda chen khirami. Mana laithoraklaga yenglubada lakiba nupa asidi magi marup khambado oiduna lairami. Khambasu nupi ama kanna chenkribasi machanupi Chanu manbadagi salaida hanglai. Itaw, hojikta chenkrido aikhoi Chanu natro. Ha, asibu aidi khangde he. Noi ichalududi aina amtasu usu udringaina. Ado kaino thabak sasi hairaga nangna laufumdo oina laisina. Hoi he, kuiroi. Ising amta phato ongi dawani. Aduga loi, lao, laufum su yori. Aduga yumda adum chatlasi. Nati adu nangbo chaka charabo. Aibudi chare. Hoi ne, ina khunba chakan chaba imung nina nangbudi adum chara amanini. Wathi dawano lao yare. Noi laufumda, ado ingonda su tao, chas lao. Asumna numito haukre, nongma nungthilgi matamni. Chanugi mamanabi kharana mabu singju janasi haiduna kauba lagli. Chanu! Laitro sibo. Laye, tare, thorage. Is, kai da chatna ruiba noidia. Nang kauba laini, lao, lai jahoide singju charo se. Yai ne, ado ngai ko. Aina ngarang singju pan khara purakpani. Ai lawthokige. Asi haiduna imungdagi singju pan achauba asang mama puthораklaga thoraklami. Aduga makhoi punna lai jahoida lagle. Lambi chatna leisabi amana hairai. Chanu, nangi singju pan sibu kaidagino yam chawe haiba. Nakhoida hobusu ude. Sira. Makha thangbagi khura iboton hoidaini. Sakta du nungside haidina aina ngarang ma odringida huralakpa. As nangsidi kemte hek hande he. Thainadagi angang oiringaidagi tawrakpa mawong matawdo. Haujiksu adumaina adum tawri. Nangne adumai adum tawradi ko yum panbaga amta khangjaroi ko nang. Khangradi phari kaino bema. Nakhoi mayamna nupaga koiribani kaidana tawrido. As aidi mit yam nai ko pamjade. Aidi hainajade haisani. Isis. Yare ibema. Nasakna nangna ipa phajaraga nupa koiba talli kaina. Oibasu yaroidabada. Nupa makhaina nangonda ngaunaraga leiri. Aikhoidaga oiradine nupa tara dum koi khairani. Asumna hainaduna lakpana salaina laklibadu makhoi mayamna khara laptakna urami. Nupi amana hairai. Oi, ita mayam. Yengoba. Aikhoina masak phajai hainaba inaksu yamna khulli haiba thangnaba khulgi pakhangdo adala e. Chanusu mamai phat laiduna yengi aduga hairai. Asidi khoida chaugi mamanabani. Kaino aidi nahane paabana phugi haiduna tanarakpada mangonda waishaluribani ne. Aduga kona thachaugi mamanaba oirami. Adidi Chanu, nangnasu khangnarabani na asigi nupase aigimta hainabiutana. Chalo he. Nupadabu nupi mana koina sikaina haujiline. Ikaidro namaidai bema. Ho asuk yamna phajaba nupa asibu phangani hairadine. Ikaibaga amta khangzadre khoidi. Hainaringai asida salaisu makoigi manak yausilagli. Chanubu ubada salaina hairai. Oi, lamhenbi, kaidano nangdi. Koiba chaline, koiba. Laisabina, pangkoida koiba chatpa yabro. Hai, chaini ganuko. Kaidano phajana hairamo. Aina chatningdana chatpabu nangi nathau kai leiradana. Singju chaba chatlini khangaba. Oh, pare. Adudine, aigi singju saru khara horen puro. Ai noida ngairamdoini. Aduga horen aigi singju hek puraktraba. Nangarangido, aidine, mi mayamna taktokadabani khanguko. Asi hairamlaga salai nukmi tawna chatkri matawa sida Chanugi mata amana hairai. Chanu, asi nupasi nanga koinabraba. Kainu mana ngarangido oina hairamise. Nate. Nangmu nupasida kari karanga tawrurageba. Chala he! Tobu tugaje. Kari karan tawthurige aina mangonda.
ꯅꯪꯁꯨ ꯏꯕꯦꯝꯃ ꯋꯥꯈꯜꯒꯗꯤ ꯃꯥꯅ ꯍꯥꯏꯔꯤꯁꯤꯗꯤꯅꯦ ꯉꯔꯥꯡ ꯑꯩꯅ ꯍꯩꯅꯧ ꯍꯨꯔꯥꯜꯂꯨꯕꯅꯤ ꯃꯃꯥꯡꯒꯤ ꯈꯨꯔꯥ ꯍꯣꯏꯗꯒꯤ ꯑꯗꯣ ꯃꯥꯅ ꯎꯍꯧꯕꯅꯤ ꯃꯗꯣ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯕꯅꯤ ꯅꯣꯏꯁꯤꯁꯨ ꯌꯥꯏꯍꯦ ꯏꯕꯦꯝꯃ ꯑꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯅꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯊꯣꯡ ꯆꯥꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯋꯥꯈꯜꯒꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯜꯂꯨꯔꯦꯗꯅ ꯑꯗꯣ ꯅꯨꯄꯥꯁꯤ ꯅꯪꯒ ꯀꯣꯏꯅꯗ꯭ꯔꯗꯤ ꯑꯩꯒꯤ ꯑꯝꯇ ꯍꯥꯏꯅꯕꯤꯌꯨꯕ ꯃꯇꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯆꯅꯨ ꯑꯗꯨ ꯃꯊꯃꯣꯏꯗ ꯈꯔ ꯈꯖꯤꯛ ꯈꯥꯝꯕꯟꯕꯣꯏ ꯁꯥꯎꯅꯤꯡꯕꯣꯏ ꯐꯥꯎꯔꯝꯃꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯪꯖꯗꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯂꯥꯏꯒꯤ ꯑꯣꯏꯕ ꯃꯃꯤ ꯈꯔꯗꯤ ꯇꯥꯕ ꯍꯧꯈ꯭ꯔ ꯃꯥꯜꯂꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦ ꯀꯔꯤ ꯉꯝꯃꯣꯏ ꯋꯥꯊꯤ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩ ꯉꯝꯃꯣꯏ ꯑꯗꯨꯒ ꯃꯥꯒꯤꯁꯨ ꯈꯪꯅꯖꯕ ꯂꯩꯔꯝꯒꯅꯤ ꯑꯩ ꯉꯝꯃꯣꯏꯕ ꯀꯥꯔꯟ ꯇꯧꯅꯔꯒ ꯑꯗꯨꯝ ꯂꯩꯅꯔꯤ ꯁꯤꯡꯖꯨ ꯆꯥꯕ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯅꯕ ꯇꯧꯔꯁꯦ ꯑꯝꯇ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯁꯂꯥꯏꯗꯤ ꯍꯧꯖꯤꯛ ꯆꯅꯨꯒꯤ ꯋꯥꯈꯜꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯕꯅꯤ ꯑꯗꯨꯅ ꯃꯇꯥꯎꯕꯨ ꯎꯅꯕ ꯁꯥꯔꯒ ꯆꯅꯨꯒꯤ ꯃꯌꯨꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯅꯨꯗ ꯂꯛꯅꯕ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯁꯤꯃꯛꯅ ꯆꯅꯨꯒꯤ ꯊꯃꯣꯏꯗꯁꯨ ꯁꯂꯥꯏꯕꯨ ꯅꯨꯡꯁꯤꯕꯗꯤ ꯈꯔ ꯈꯔ ꯐꯥꯎꯕ ꯍꯧꯔꯛꯂꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯆꯅꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯂꯝꯃꯤ ꯍꯀꯥꯝꯒ ꯋꯥ ꯋꯥ ꯆꯜꯂꯒ ꯃꯀꯣꯛ ꯑꯗꯨꯗ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯂꯒ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯑꯁ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯃꯪꯗꯣ ꯐꯖꯅ ꯅꯨꯡꯉꯥꯏ ꯀꯅꯥꯒꯤ ꯐꯖꯕ ꯌꯦꯟꯕꯥꯅꯣ ꯑꯩꯅ ꯆꯥꯔꯝꯃꯤꯗꯨꯕꯣ ꯑꯁ ꯇꯥꯏꯕꯪꯗ ꯐꯥꯎꯕ ꯇꯤꯟꯒꯥꯁꯦ ꯑꯣꯔꯣ ꯍꯦꯛ ꯇꯥꯔꯒ ꯂꯩꯔꯝꯃꯦꯕ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯆꯥꯛ ꯏꯟꯁꯥꯡꯒ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯕꯣ ꯍꯥꯏ ꯅꯊꯤꯕꯣꯡꯗꯣ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯥꯔꯒ ꯇꯨꯝꯈꯤꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯆꯥꯛ ꯂꯥꯝꯃꯛꯑꯕꯣ ꯂꯩꯍꯧꯕꯅꯤ ꯆꯥꯔꯨꯔꯣ ꯑꯗꯨꯒꯅꯦ ꯂꯨꯈꯥꯛ ꯆꯒꯨꯝꯕꯗꯣ ꯅꯝꯁꯤꯜꯂꯒ ꯊꯅꯝꯒꯅꯨꯀꯣ ꯀꯣꯜꯂꯤꯀꯥꯗꯣ ꯐꯦꯡꯗꯣꯛꯑꯝꯃꯨ ꯏꯕꯦꯝꯃ ꯅꯪ ꯑꯃꯅꯦ ꯑꯩꯅꯦ ꯌꯦꯡꯕꯗ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯔꯕꯖꯥꯠꯅꯤꯀꯣ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯗꯤ ꯅꯨꯄꯤꯒꯤ ꯃꯊꯧ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯇꯧ ꯍꯥꯏꯕꯅꯤꯗ ꯏꯃꯥꯁꯤꯅ ꯇꯧꯔꯤꯁꯦ ꯃꯇꯦꯡ ꯈꯔꯗ ꯄꯥꯡꯕꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯂꯩꯇꯦ ꯆꯥꯛ ꯆꯥꯔꯦ ꯅꯈꯨꯠ ꯆꯣꯞ ꯍꯥꯝꯂꯒ ꯆꯠꯈꯤꯅꯤ ꯑꯗꯨꯒ ꯑꯕꯨ ꯀꯥꯕ ꯃꯈꯩ ꯇꯨꯝꯊꯣꯛꯎꯔꯅꯤ ꯆꯣꯡꯂꯝꯅ ꯃꯔꯣꯜ ꯑꯃ ꯆꯥꯗ꯭ꯔꯤꯕ ꯍꯥꯏ ꯑꯩꯅꯦ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯅꯪꯀꯣ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩꯗꯅꯦ ꯆꯥꯅꯤꯡꯉꯤ ꯊꯛꯅꯤꯡꯉꯤ ꯍꯥꯏꯗꯅ ꯇꯥꯞ ꯍꯦꯛꯇ ꯇꯧꯕꯗꯣ ꯇꯧꯒꯅꯨ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯈꯪꯗꯕ ꯇꯧꯒꯅꯨꯀꯣ ꯅꯪ ꯀꯩꯅꯣ ꯏꯃꯥ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯌꯥꯝꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯕꯩ ꯈꯜꯂꯣꯏꯗ꯭ꯔꯕ ꯑꯩꯅ ꯇꯧꯔꯤꯗꯨꯗꯤꯅꯦ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕ ꯃꯤ ꯈꯛꯇ ꯈꯜꯂꯒ ꯇꯧꯕꯅꯤ ꯁꯛꯇꯥ ꯅꯨꯡꯁꯤꯒꯦꯔꯥ ꯅꯨꯡꯁꯤꯔꯣꯏꯔꯥ ꯃꯗꯨ ꯌꯥꯗꯦ ꯈꯪꯉꯕ ꯅꯪꯕꯨ ꯃꯤꯅ ꯍꯨꯔꯥꯟꯕꯤ ꯂꯩꯁꯥꯕꯤ ꯍꯥꯏꯅꯔꯤꯕꯁꯦ ꯏꯀꯥꯏ ꯈꯪꯗꯕ ꯇꯧꯒꯅꯨ ꯅꯪꯒꯤ ꯄꯥꯕꯁꯨ ꯁꯥꯎꯔꯕꯅꯤ ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯈꯔ ꯇꯝꯃꯨꯀꯣ ꯅꯪ ꯀꯔꯝꯕ ꯇꯧꯉꯝꯕꯤ ꯆꯤꯟꯒꯟꯕꯤꯅ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯏꯃꯥ ꯃꯁꯝꯇ ꯇꯥꯎꯅꯤ ꯑꯩ ꯃꯆꯤꯟꯗꯣ ꯊꯨꯒꯥꯏꯒꯦꯕ ꯌꯥꯔꯦ ꯅꯪꯗꯅꯦ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯈꯔ ꯏꯪ ꯇꯞꯄ ꯇꯝꯃꯨ ꯋꯥ ꯂꯣꯏꯔꯦ ꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯦꯛ ꯌꯦꯡꯁꯤꯟꯕꯗꯧꯅ ꯇꯧꯔꯦꯗꯅ ꯑꯩꯁꯨ ꯐꯅ ꯋꯥꯈꯜ ꯇꯥꯖꯔꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯃꯈꯣꯏꯅ ꯁꯨꯝ ꯀꯥ ꯍꯦꯟꯅ ꯑꯩꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯕꯅꯤꯅ ꯆꯅꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯐꯩ ꯀꯅꯥꯒꯤ ꯌꯦꯟ ꯉꯥꯅꯨ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯍꯩꯔꯥ ꯂꯣꯏꯅ ꯍꯨꯔꯥꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯆꯅꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯌꯦꯟ ꯌꯥꯝꯅ ꯂꯣꯏꯕ ꯃꯤꯋꯥꯁꯨ ꯑꯗꯨꯃꯛ ꯍꯥꯏꯐꯦꯠ ꯉꯥꯡꯅꯕ ꯀꯟꯕꯤ ꯇꯝꯐꯥꯒꯤ ꯊꯣꯡꯒꯥꯜꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ ꯂꯩꯔꯦꯗꯅ ꯍꯣꯔꯦꯟꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯊꯕ ꯇꯥꯔꯦ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯀꯟꯕꯤ ꯅꯨꯄꯤ ꯑꯁꯦ ꯑꯁꯤꯅꯁꯨ ꯑꯌꯥꯝꯕ ꯑꯩꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯅꯔꯝꯗꯣꯏꯅꯤ ꯑꯩ ꯍꯣꯔꯦꯟ ꯃꯝꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯑꯥꯗꯒꯤ ꯌꯦꯟꯕ ꯑꯉꯥꯡꯕꯁꯦ ꯍꯦꯛꯇ ꯍꯨꯒꯦ ꯈꯪꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯣꯏ ꯇꯧꯉꯝꯕꯤ ꯑꯐꯥꯎꯕꯤ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯗ ꯑꯣꯏꯃ ꯑꯁ ꯑꯌꯣ ꯁꯤꯔꯦ ꯀꯅꯥꯅꯣ ꯅꯪ ꯑꯣꯏꯔꯦ ꯃꯤꯕꯨ ꯑꯗꯨꯃꯥꯏꯅ ꯇꯝꯅ ꯂꯥꯏ ꯁꯥꯔꯒ ꯈꯪꯍꯟꯅꯕ ꯍꯧꯅꯕ꯭ꯔꯥ ꯑꯩꯕꯨ ꯀꯗꯥꯏꯗ ꯇꯝꯅ ꯂꯥꯏ ꯁꯥꯔꯤꯕ ꯅꯪꯅ ꯁꯤꯗ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤ ꯁꯥꯔꯒ ꯃꯤꯒꯤ ꯊꯣꯡꯒꯥꯜꯁꯤꯗ ꯆꯦꯞꯊ ꯌꯦꯡꯉ ꯂꯩꯔꯝꯃꯒ ꯀꯩꯗꯧꯔꯤꯅꯣ ꯅꯪꯒꯤꯗꯣ ꯑꯥꯗꯒꯤ ꯌꯦꯟꯁꯦ ꯍꯨꯔꯥꯟꯒꯤꯁꯤꯔꯣ ꯅꯪꯒꯤꯁꯦ
Chanudi Salai na magi wakal khanglambadu da khara saurap tawna hairi. Nang loisilone ha. Ikhang hi khangada. Si hairam laga fet launa chatpa hawi. Salai su Chanu putana duna hairi. Ngai khone. Aishu noi da lai ni. Ado Chanu. Nang se nasak na tawduga ing tapadine. Amuk henan magul legadabani. Nang na nupira nupara khangdabasida aise. Wakal sum charang naraga lehele. Ai iwang itaw na nangonda kay tawraba. Ha? Nang bukarigi ay gidamakta charang na biyoge. Nang su natawlay taba miyamali. Ay ko'y tachaw sumangayri. Ay ngonda da yengsin ba na tawradana. Ha? Noy tachaw na yengsin ba di machala mo oy na yengsin ba ni. Aduga ay na yengsin ba na maramamagi. Kari maramgi. Matawlay taba hay basidi adu ngakta ni kayo no. Chalo he. Itawlay niya. Itaw yam chaw na layze. Adu na ni. Ay bu apang bura ha. Adu di kari maram no hayo ni. Ay na hawji huran gaya na lumluba yen daw. Nangi su saruk pang na nabura. Asibu wani na. Chano, kangsina daba sagan. Ay na noy daga toy na laise. Nang bu ko siyang senari se. Nang maram su kang dabra ba. Chano, ay nang bu yam nusi. Nang nakaran taon. Wakal khara taro. Nang bu ay ki magi mamawihan ba daw. Ay pami. Chanu Salai gi wafam adu tabada mathamoy didi harawse adubu. Ikay bu kay boy hayrai. Kariya. Ngamoy. Chathoada. Nang tachaw da haydo kani ko yam henzila kanu nang. Nangido miyamus daba mali. Nangido ay se usidira ba. Usidabagi nati nungsibagi ni Chanu. Nang phagi nati ay na harise. Nangi na wong na tawdo. Kita hongdo. Ay nang buyam na ingtapi nupi mo hening. Chanu wahay ado among makhata di mamitu na pairap Salai da yeng namlaga prap. Magi mamang thado na chatki. Salai su Chanu ki thamoy khangba na nokmi taw na magi matung inarai. Numit adugi numidang ni Chanu magi phamungda longkhak longnay hiptuna wakal khali. Maithongda sumomo nokjay. Ta Salai na haidubu. Aina yaninga su kamay na yari hekta haiduino ba. Aigi itaw mong ni. Magi dubu ay ngonda laknari jalo. Khangdrada. Madugi san huran ba man ba Salai haiba asina aigi wakal se tuina charang na hali. Haima. Matam sisu tengsin kramali tawisi. Ayin huran ba chakatabani. Akoy maga pabaga tachogo dubu tumkrasala. Thong hang tokpada moina mukta du jala tawsiba. Asi haiduna. Khara tapna magi kadagi thorai. Thong ado hang toki haina hek tawbaga mapana laurai. Hai, kanano? Akoy mungi huran biduro. Baba, wata di phazade. Nachadabo ado maine hekta haimi. Hai. Masi khakta maghairi se. Narai bukto sabra ingbrim. Numidang asida thong hang tu kaygino. Nupa marai amadagi helabo nangbo. Kadaidano ha? Kayno baba? Khong hamba thokpani. Khong hamba se phawbadi ining ikhatam jagedana baba. Na khong hamba thokpo oiradi phai. Hai, thuna jangau ko. Chanu masidagi yamna thuna maktam phagi yumda maglagli. Aduga yamna haina singna makhol amata thokhanda yenba angangba adu pharaga purakli. Aduga makhoyi maningda laiba asongba wapan marak aduda yen dubu phajinduna thamnamlaga mahak yam thuna prap thoraklami. Mana sumang yaurakpada mama pakpido leplaga leirami. Mataw aduda Chanu khangpri khangi. Uima! Hai, napa tawrabo nang atuk thina khangi dubo ha? Nang kaida chalui? Ima, kaino? Nang bu chapti ngai lepaga leirami. Adudadi khangba tabani. Khong hamba chatlubani kaino? Pabada hairami dudi. Khong hamba si pung kaya changi. Amang sangduda nang tumurabra haibanida. Yarima, khong hamba khara kuibisigibu wahoine hengang changasilao. Asumna matam khara haukre. Salai na Chanugi manakta toina laktuna magi. Pakhum tabo ngaizarami adubu. Chanu na ikaiboy Salai bu nuksijaba taragasu. Mahaki chinbal adunadi. Pakhum pizaba ngamlamdi. Maram asina
ꯑꯁꯥꯎꯕ ꯍꯩꯅꯗꯕ ꯃꯇꯧꯅ ꯎꯁꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯂꯥꯏ ꯉꯁꯤꯁꯨ ꯃꯇꯥꯎ ꯈꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯆꯪꯂꯛꯄꯗꯒꯤ ꯍꯧꯅ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯒ ꯆꯅꯨꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁ, ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦꯅꯦ, ꯃꯈꯣꯜ ꯃꯋꯥꯒ ꯑꯝꯇ ꯇꯥꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯔꯣꯏ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯁꯤꯕꯨ? ꯃꯥꯒꯤ ꯃꯇꯧꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯁꯨ ꯑꯃꯨꯛ ꯃꯥꯜꯂꯦ, ꯅꯨꯡꯁꯤꯗꯕꯁꯨ ꯑꯃꯨꯛ ꯃꯥꯜꯂꯦ꯫ ꯑꯁꯦꯡꯕ ꯑꯝꯇꯪꯗꯤ ꯈꯪꯅꯤꯡꯉꯤꯗ ꯑꯩ꯫ ꯍꯩꯁ, ꯀꯔꯤ ꯎꯄꯥꯏ ꯇꯧꯅꯤ ꯑꯩꯗꯤ? ꯃꯁꯤ ꯅꯝꯗꯅ ꯍꯦꯛꯇ ꯐꯥꯔꯒ ꯌꯨꯝꯗ ꯄꯨꯈ꯭ꯔꯁꯤꯔ ꯈꯪꯗꯦꯗ꯫ ꯂꯩꯇꯖꯥꯠꯂꯣ ꯁꯤꯕꯣ? ꯑꯦ, ꯏꯇꯥꯎ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯑꯦ, ꯈꯪꯉꯤꯍꯦ꯫ ꯏꯇꯥꯎ, ꯀꯨꯏꯗ꯭ꯔꯤ, ꯌꯧꯔꯛꯇ ꯉꯥꯏꯔꯤ꯫ ꯑꯗꯨꯏꯗꯤ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯍꯧ ꯌꯥꯗ꯭ꯔꯣ? ꯂꯦꯞꯄꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯂꯥꯛꯑꯣ, ꯃꯥꯡꯒꯣꯜꯗ ꯐꯝꯁꯤ ꯂꯥꯛꯑꯣ꯫ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ? ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ? ꯃꯇꯝꯁꯨ ꯂꯦꯟꯐꯝ ꯂꯩꯇꯕ, ꯑꯗꯨꯗ ꯅꯪꯒꯤ ꯅꯥꯛꯇ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯆꯅꯨꯗꯨ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗꯒꯤ ꯃꯈꯨꯠꯇ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯁꯂꯥꯏ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯈꯝꯕꯅ ꯍꯥꯏꯔꯛꯏ, ꯆꯅꯨ, ꯐꯤ ꯁꯨꯕ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ, ꯐꯧꯗꯣꯛꯑꯝꯃꯕꯅꯦ ꯇꯥꯆꯧ꯫ ꯃꯔꯝ ꯃꯣꯛꯏꯗ ꯏꯆꯜꯗꯤ꯫ ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯦ? ꯏꯇꯥꯎ, ꯆꯅꯨꯁꯤ ꯅꯨꯄꯤꯒꯤ ꯃꯊꯧ ꯈꯔ ꯈꯔ ꯇꯧꯕ ꯍꯧꯔꯛꯑꯕꯣ? ꯀꯥꯏꯗꯒꯤꯅꯣꯗ, ꯑꯩꯅ ꯅꯝꯗꯅ ꯁꯨꯍꯜꯂꯤꯕꯅꯤ꯫ ꯁꯨꯕꯤꯌꯨꯒ ꯌꯥꯕ ꯅꯠꯇꯦꯗ ꯏꯇꯥꯎ꯫ ꯁꯂꯥꯏ ꯆꯅꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯇꯥꯎ ꯈꯝꯕꯗ ꯍꯥꯏꯔꯛꯏ, ꯑꯗꯣ ꯏꯇꯥꯎ, ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯏꯁꯤ ꯋꯥꯔꯤ ꯑꯃ ꯂꯩ, ꯑꯗꯨꯒꯤꯅꯤ꯫ ꯅꯣꯏ ꯂꯩꯀꯥꯏꯗꯅꯦ ꯅꯨꯄꯤ ꯑꯃꯈꯛ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ, ꯑꯗꯣ ꯃꯉꯣꯟꯗ ꯍꯥꯏꯕꯗ ꯁꯨꯛꯌꯥ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯩꯁꯨ ꯃꯥꯅ ꯌꯥꯝꯃꯟꯗꯕ ꯑꯗꯨꯗꯗꯤ ꯌꯦꯠꯂꯔꯣꯏꯅ ꯈꯜꯂꯦ꯫ ꯑꯗꯨꯅ ꯉꯔꯥꯡꯗꯣ ꯅꯣꯏ ꯑꯁꯤꯒꯤ ꯃꯈꯥꯒꯤ ꯂꯩꯔꯛ ꯃꯆꯥ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃ ꯑꯩꯅ ꯍꯥꯏꯖꯟꯕꯅꯦꯕ꯫ ꯑꯗꯣ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅꯗꯒꯤ ꯉꯥꯎꯖꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯌꯥꯔꯛꯏ꯫ ꯌꯥꯝ ꯍꯔꯥꯎꯏ ꯏꯇꯥꯎ꯫ ꯍꯣꯔꯦꯟꯁꯦ ꯃꯥꯅ ꯅꯣꯏꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗꯨꯗ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯏ꯫ ꯑꯝꯇ ꯎꯅꯊꯣꯛꯀꯦꯅ ꯇꯧꯕꯅꯤ ꯏꯇꯥꯎ꯫ ꯑꯦ, ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯂꯩꯔꯛ ꯑꯗꯨꯗ ꯂꯩꯕ ꯂꯩꯁꯥꯕꯤ ꯃꯈꯩꯗꯤ ꯌꯥꯝ ꯐꯕꯅꯤ, ꯃꯁꯛꯀꯁꯨ ꯌꯥꯝ ꯐꯖꯕꯅꯤ, ꯊꯕꯛ ꯏꯪꯈꯥꯡꯒꯁꯦ ꯑꯗꯨꯝ ꯐꯕꯅꯤ꯫ ꯑꯗꯣ ꯏꯇꯥꯎ, ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦꯅꯦ ꯅꯪꯅ ꯍꯥꯏ ꯅꯨꯄꯤꯗꯣ? ꯃꯃꯤꯡꯗꯤ ꯀꯣꯟꯅ ꯍꯥꯏꯒꯦ, ꯍꯣꯔꯦꯟ ꯍꯥꯟꯅ ꯑꯝꯇ ꯎꯅꯔꯨꯈꯤꯒꯦ꯫ ꯇꯥꯟ ꯆꯥꯔꯗꯤꯅꯦ ꯍꯣꯔꯦꯟ ꯑꯗꯨꯝ ꯆꯦꯟꯁꯤꯟꯕ꯭ꯔꯁꯨ ꯈꯪꯗꯦꯗ ꯏꯇꯥꯎ꯫ ꯌꯥꯔꯗꯤ ꯆꯦꯟꯁꯤꯜꯂꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯅꯁꯨ ꯍꯥꯏꯔꯤꯁꯤꯗꯤ ꯑꯗꯣꯝ ꯅꯥꯀꯟꯒꯤ ꯅꯨꯄꯤꯉꯩꯗꯤ ꯂꯣꯏ ꯐꯕꯅꯤ, ꯏꯃꯨꯡ ꯐꯖꯅ ꯑꯗꯨꯝ ꯄꯨꯒꯅꯤ꯫ ꯅꯣꯏ ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯦ, ꯄꯥꯕꯁꯨ, ꯑꯗꯨꯅꯅꯦ ꯃꯁꯨ ꯀꯥꯏꯗꯣ ꯎꯅꯤꯡꯉꯝꯒꯅꯤ ꯏꯇꯥꯎ꯫ ꯆꯅꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯃꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯕꯨꯡꯒꯤ ꯃꯃꯥꯡꯗ ꯀꯔꯤꯃꯇꯗꯤ ꯍꯥꯏꯖꯕ ꯉꯝꯗꯅ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯂꯥꯏꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯆꯅꯨꯗꯤ ꯉꯁꯥꯏꯗꯒꯤ ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤ ꯉꯥꯏꯔꯤꯕ ꯑꯣꯏꯔꯦ꯫ ꯊꯨꯅꯃꯛ ꯁꯂꯥꯏꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯏ꯫ ꯑꯣꯏ, ꯅꯪ ꯉꯥꯏꯈꯣ꯫ ꯑꯦ, ꯈꯣꯟꯗꯥ ꯑꯁꯤꯗꯤ? ꯑꯣꯏ, ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯅꯤ꯫ ꯏꯕꯨꯡ ꯍꯥꯏꯒꯦꯔꯥ ꯇꯥ ꯁꯂꯥꯏ ꯍꯥꯏꯒꯦꯔꯥ ꯑꯃꯗꯤ ꯍꯥꯏ꯫ ꯁꯛꯇꯥ ꯅꯪꯉꯣꯟꯗꯕꯨ ꯀꯩꯒꯤ ꯑꯩꯅ ꯕꯦꯕꯥꯔ ꯇꯧꯗꯣꯏꯕ? ꯅꯪꯅ ꯀꯣꯏꯔꯤ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ? ꯃꯃꯤꯡ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯝꯃꯨ꯫ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯅꯪꯒꯤ ꯀꯩ ꯅꯊꯧ ꯂꯩꯒꯦꯕ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯍꯪꯉꯤꯗꯣ? ꯏꯊꯧ ꯌꯥꯝ ꯂꯩ, ꯈꯖꯤꯛ ꯈꯔꯥꯛꯇꯒ ꯅꯠꯇꯦ, ꯌꯥꯝ ꯆꯥꯎꯕ ꯏꯊꯧ ꯂꯩ꯫ ꯅꯪꯅ ꯅꯃꯤꯠ ꯌꯥꯝ ꯉꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣꯕ? ꯅꯃꯤꯠꯇꯣ ꯊꯨꯒꯥꯏꯌꯨꯔꯣ ꯅꯪ? ꯑꯦ, ꯃꯇꯥ ꯑꯃꯅꯤꯅꯦ, ꯑꯩꯕꯨ ꯀꯅꯥꯅ ꯃꯤꯠ ꯉꯥꯎꯏ ꯍꯥꯏꯒꯦ? ꯑꯩꯗꯤꯅꯦ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯕꯤꯕ ꯃꯤꯗꯣ ꯑꯗꯨ ꯅꯨꯡꯁꯤꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯅꯁꯨ ꯇꯥꯕꯤꯗꯦ꯫ ꯑꯗꯨꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯊꯤꯕ ꯇꯥꯕꯅꯤ꯫ ꯃꯥꯅꯗꯤꯅꯦ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯖꯥꯠꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯈꯩꯁꯨ ꯃꯥꯅ ꯂꯣꯏꯅ ꯏꯟꯒꯅꯤ ꯍꯥꯏ꯫ ꯑꯩꯅꯗꯤ ꯀꯅꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯒꯦ? ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯅ ꯍꯦꯛꯇ ꯎꯕ ꯉꯝꯕ꯭ꯔꯕ? ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯇꯧ ꯉꯝꯕꯤ ꯑꯃꯠꯇꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯂꯧꯕ ꯌꯥꯔꯣꯏ꯫ ꯍꯨꯔꯥꯟꯕꯤ ꯀꯅꯥꯅꯁꯨ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯍꯨꯈꯤꯕ ꯌꯥꯔꯣꯏ꯫ ꯑꯩꯇꯅ ꯍꯨꯒꯗꯕꯅꯤ꯫ ꯁꯂꯥꯏ ꯃꯊꯃꯣꯏ ꯄꯦꯟꯖꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯆꯅꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯅ ꯍꯥꯟꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯍꯨꯔꯥꯟꯕꯤ, ꯑꯩꯒꯤ ꯊꯃꯣꯏ ꯍꯨꯔꯥꯟꯕꯤ, ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯩꯅ ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯅꯪꯇꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯨꯔꯥꯟꯕ ꯉꯝꯂꯤꯕ꯫ ꯅꯪꯗꯤ ꯑꯩꯒꯤ ꯍꯨꯔꯥꯟꯕꯤ ꯅꯨꯡꯁꯤꯕꯤꯅꯤ꯫ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯆꯅꯨꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯁꯂꯥꯏꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯑꯅꯤꯗꯨ ꯃꯤꯠꯀ ꯃꯤꯆꯥꯟꯅꯅ ꯌꯦꯡꯅꯗꯨꯅ ꯍꯧꯅꯕ ꯇꯧꯗ ꯈꯨꯖꯦꯡ ꯄꯥꯏꯅꯔꯒ ꯅꯨꯡꯁꯤꯅ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ꯫